lamdam asigi filmmakers singda technical amasung resource watpagi kudong chadaba kaya mayungnarabasu malemgi thakta lemjaningai oiraba film kaya leptana puthokpa ngamli haina Manipurgi Governor Anusawi Kena phongdokre wafam asi Manipur Style Film Development Society MSFDS na sinduna pangthokpa Manipur Style Film Award 2023 langthokpagi thawramda mahakna phongdokhibani Manipur Lengaki Chief Secretary Dr. Vinit Joshi amadi Manipuri cinema gi sangngairaba miyoi kya yauna MSFDS ki auditorium da pangthokpa thawramaduda Governor Anusawi Kena hai Acting haibasi Manipuri singda pokpadagi loinaraklaba gunamani Manipuri sing asi cinema ga mari lainaba tongan behiram singda awatpa amata leite masimagna Manipuri cinema asi India da khakta natana malemgi thaktasu achauba mafam ama kanba ngamlibani Manipuri cinema na fangliba mingjat pumna magasi akaknaba resource amasung technical gi awatpa kayagi maraktani adubu lamdam asigi filmmaker singna hanba leitaba thona amagi makhada honaduna ngasidi Manipuri cinema na lemjaningai oiba mafam ama Bangamlakli. Haukiba chahi kaya sida MSFDS ase Manipur gi haugalakliba filmmakers singi lamjing maira ama oiraga lakli 35mm gi black and white film dagi puwari semba haurakiba Manipuri cinema gi tunglam charasi arangba thawan michak amaga pangkhak oiragani Manipur na starhood fanglaba matungda artist ka mari lainaba thabak thoram amasung lam asida Manipur gi miyamna tawba ngamba kaya tapna saponglak bahauki masiga iroinana kumchali singamaga chamapan humputara nithoida lamdam asigi ahan ba full length Manipuri feature film matamgi Manipur asi release tawduna national gi thakta miyam gi thawjal phangduna lam asida mahai chabangamki ngasidi starasina celluloid feature film humpumapan amasung documentary film kunmanga hena puthokpagi chauthokchaba ngamli haina Governor Anusawi Kena makatana phongdoki stat ki thakta chinglemna pangthoki ba taraga manga suba Manipur Style Film Award 2023 gi award lanthokpagi thawramaduda Moirang Them Nilamanida MSFDS Lifetime Achievement Award lanthoki award asida saloina lupa lakh ama bronze citation solamadi Momento amamam yauri award asigi feature film ki category da Samadon film da saktam langkiba KSS Diana Best Actor Male gi award fangki aduga Best Actor Female na ithoi oinamna tharoi ahambagi mahau hairiba film asida phangba ngamki aigi nupi tamnalai hairiba film asigi producer Chandam Yaimada Best Feature Film ki award lanthokibaga iroinana hairiba film asima ki director Ojit Babu Ningthauzana Best Director ki award fangki amaromde award asigi non feature film category da Iwaina Best Short Film Best Director amadi Best Music Director ki award fangki Best Biographical Art and Culture Film ki category da Srini Basarauna producer oiraga sangnaraba director Aribam Sam Sarvana direction piba Kumantham Prakash haina mingthon ba film asida lanthoki loinana Best Voice Over Narration gi award so hariba film asida narration pikibi sangnarabi saisakpi Chongtham Kamalada khusinaki Best Film Critic ki award na Rasmani Ayekpamda lanthoki Tharamaduga mari lainana Governor Anusawi Kena MSFDS ki building da SN Chan Cine Archive and Museum so haunabi matungina hangdoki मुझे विश्वास है कि इस तरह के फिल्म पुरस्कार प्रस्तुति समारोह का आयोजन राज्य के फिल्म निर्माताओं निर्देशकों और कलाकारों का मनोबल बढ़ेगा। मुझे यह भी विश्वास है कि MSFDS के प्रयास निश्चित रूप से मणिपुर सिनेमा के स्तर को ऊपर उठाने में मदद करेगा कि आपने बहुत ही अच्छा ये प्रशंसनीय कार्य किया है कि आज हमारे जितने भी कलाकार डायरेक्टर निर्देशक संगीतकार तमाम लोगों को आपने अवार्ड देकर और उन्हें प्रोत्साहित किया है और आने वाली पीढ़ी को इससे प्रेरणा मिलेगी।